Kanglaipa apunba kholau gabdetagi laukhotjarake Rakhine State ki Rebel AA gi camp ama military na lausin bangamkhre AA na sijinnaba theng taruk amasu phangkhre military gi Meitei ama Sire ama sokle mafamna tha pongkhale village butin IAR wadi division and Rakhine State sokpa nupa macha Sire ngarang numidang soiduna kapthorokpa single barrel gi maruna panbadagi soktuna laikana rakhiba ahaluftagi asem tomdomba taraga mapan kanba ngamdana laikhidre hairi Asokpa mahairoi layeng na bapukre ngarang Thawal Fire Service Station ki gate mamangda police ki bus na thombada mahairoi nupi macha ama laikhidraga soktuna laikan narakhiba nasimabu makhata na layeng na bigidamang asi Guwahati gi layeng sang amada pukre hairi Isagi yummai thadok pibadagi lanjelakhiba numitagi ngasi fawba kuki ningol oiba imaga unadri Merina Koncham May 3, 2023 dagi hawraklaga hawjik fawbada waroisin puraktiba Manipur gi tamthiraba lana sina chahi ani makai henjilaklabasu tangdu laitaba amasung nungsi chanaba hanjil halakpa ngamdabadagi lanje narakpa mioi lising humfu rom relief camp ta changjafam laurakpa amasung Manipur gi thawai lambi oiriba national highway sing da chatna thokna yadriba phibam aseda thawai hingnabagi damal relief camp ta hawjik fawba changjafam laurakliba mioi singa leptana unaduna makhoi puning wakhal gi wafam sing khangdoktuna miyam da hakthengna na pawdam gi makhada mathang pawdam lakpagi makha tarakpada Kangpokpi district ki Modbungdagi lanjelakhibi masagi chahi taraga nithoi khakta ngairibi Merina Konsam na pauche asida hai May 3, 2023 dagi hawrakhiba lan gi thodok sing na maram oiraduna aihaki imadu moregi kuki ningol ni aduga aibu pokpa ipaga loinana more dagi pot puthok pusin tawduna wholesale da acha athak sing Modbungda yolaga leijarakpani adobo lan hauba numitagi imadi mahaki mapam oiriba more da adum chatkhre ekhoiga puna Imphal tamna thorokpa kibadagi ngasi chahi ani helaklaba fawbada imaga puna leiminaba phanglaktri haina phangdorakli Merina Konsam na hai aihak hojik Ibok amadi ipabungga loinana lamboi khongnang khongda leiba leingaki Manipur Trade and Expo Center da hangbar relief camp ta changdafam lauduna leirakli laikhidrabi mama gi saklon lauduna chahi kaya pension gi senfam lauthok lamkhre Italy ki konong rom da thokpa angakpa thodo ama oina laikhidrabi mama gi saklon lauduna chahi yangkhai taruk suraba machanupa mama gi pension gi senfam chahi kaya lauduna leirama thengnarakre hari reporter gi matungina pension gi sel lautholiba mioi aduna ma ki laikhidrabi mama ga cham manana masak semduna mama saraga pension lauthokuna lakhibani mangna mama adu laikhidre haibagi wafam losenuna thamlakhibani chingnaba khara leirakpadagi thigatlubada achumba du khanglakhibani hari Hong Kong da tower block kaya mai chaklakpadagi mioi mari sekre Hong Kong gi Taipo district ta leiba mathol kaya wangba tower block sing mai chalakpadagi mioi mari sikri amasung ahumna sopa nangkhre hari soklaba mioi anigi fibam diluna lei haina leingana phongdorakhibaga loinana mioi khre sumai chaklaba building aduda thokfam khangdana leiromkhigani haina so local media na report tawrakhi ngasi numiyungba matungda Wangfuk Court Housing Complex ta leiba tower sing adu mai chalakpagi maikhuna atia pumam khibagi saktam sing unakhi mai adu mataw karamna chaklakhibano haibadu housing makidi khangma ngamdrabasu tower block singi mapanda wana saba leitengi potlam sing kaya thambana maram oiduna mai adu thuna sandorakpa oiramgani haina thajanari leingangna thokpa warol amada mai adu ngasi local time da numiyungba matung 14:51 matamda chaklakhibaga loinana minute nifugi manungda thuna mai chaklakle haibagi mari suba alarm khongnaki numiyungba matung pung 19:19 tarakpa aduaida alarm khonglaktuna mai yamna kanna chakle haibagi ingit pirakhi Hong Kong laingangna thadorokpa warol amada mai chalakpadagi mioi mapal hospital da puduna laikana khibaga loinana mioi mari di hospital na siri haina phongdokhibaga loinana mioi ahom gi phibam luna sokhibaga loinana mioi amagi phibam di ka haina luna soki Wangfuk Court Housing Complex asi tower block nipa leibaga loinana apartment 1984 leiduna mioi 4,000 rom leiri Indonesia gi ichao amadi landslide ki thodokta tara sekre mioi kaya amana hojik su thiba khangdri Indonesia gi ichao amadi landslide ki thodokta tarasi kre mioi kaya amana hojik thiba khangri haina phongdorakli leiba asigi national police na phongdorakpa report asigi matung ina ichao amada landslide asina maram oiraga mioi kaya thiba khangdana leiriba asi rescue team kaya sijinnaduna yamna kanna thibagi thabak chathari ichao asida punna yum lisingani hena amangata thokre loinana Indonesia gi mafam taret lomda paksana landslide tholakpana maram oiraga manaknang leiba mioi lising kaya safagadaba mafam singda thangdoktuna thamkhre hairi Russia na Ukraine da chatharakiba air strike na mioi taraga mapan hena sokre chahi ahum hena Ukraine amadi Russia leiba ani gi marakta chathaduna lakliba lanasi gi manung chana Russia na chatharakiba air strike ta Ukraine gi konung Kiev ta mioi taraga mapan hena asopan nangkhre loinana Ukraine gi maikai dagi sukapse lakiba matik mayai leiraba drone 13 rom Russia gi lanmi singna kapthaduna Mangantahan Kre chahi ahum helaba lana si loishinba ngamnabagidama America gi President Donald Trump na puthorakhiba point
कुनगनिपान यावबा प्रपोजल अदुगी matangda Ukraine hauzik fawgi oina yari haina phongdorakpa leitri expert singna phongdorakpagi matung ina Trump na puthorakli balan loisina bagi wafam adu Russia gi oinadi karisu mangjaba leiti adubu Ukraine gi oinadi lam kaya manglagani haujingmaki oina chapchaba firefti laktri hairi May 3 2023 gi haurak hauzik fawbada state amasung union lengangna roiba warosin puraktuna makha tana tamthira balana se amu hana tholallaroi haibigi thajaba Manipur gi furu khudingmaki miyamda piba ngamdriba amasung relief camp singna changjafam lawrakliba IDP singbu masa masagi mayumda hanjinduna lehenba ngamdribaga loinana national highway singda su mahusagumna chathok chasin tawba yadringai ki chairakta pause asina relief camp singna changjafam lawrakliba mioi singa amamamta oina hakthengna unaduna wari sanarubada phongdorakhiba wafam sing amaga gi marakta manadaba kaya yauri mapung oina makhoibu masagi mayumda hanjil handaba thawong sida manarabaso lanjelakpadagi ngasi fawbada chahi ani makai hena lelakliba relief camp ki punsidadi tongan ba wari sing leiramki mioi kaya mathang unaraklaba matungda Imphal West ki lambai khongnang khongda hangba relief camp ta changjafam lawraklibi sobnatagi masagi chahi taragani thoi khakta ngaribi konsam Merina apokpa konsam thoibana phongdorakpada ma ki apokpi mamagi maming thoibi kawi ming asi kaurabasu ma ki apokpi mamadi Kuki ningolni aduga makhoina leirakibana kangpopi district ki modbungdani mama mapa amasung mahak modbungda leiduna mamaga mapagana morecha tuna pot chaising tikluraga modbungda puraktuna wholesale oina pulap thadokpagi lalon itiki thabak tawjarakibani adubu May 3 2023 ki numidang wairamda modbungda su lan asi yausilakpadagi ma ki apokpi mamadi moreda chatkibadagi ngasi fawba mahaka unaba phangdri konsam Merina na hai Imaga leminaringai dadi school chatlamdaida school da chananaba acha thak sing tiffin da sem saduna happy madu puraga ehak school da chali adu hojikti relief camp asida asonbi aboka leminarakpana aboknadi imagumna ehakna school chatlamdaida aigidama school da chanaba tiffin sem saduna puhanba ngamdre maramasina school da chak lamlaklaga chananaba haiduna chatlamdaida dukandagi chief na chingba sing leiduna nongmonomugi oina puduna chatli ehakposu imaga amuktadi puna leminaba fanganbiyo hairakhi steroid chagi prithivigi amata ngarba thalaiba kanba ngamnaba nasagi scientist na khanna nainaba hokre prithivigi amata ngarba thalaiba asteroid chagi kanba ngamnaba nasagi scientist na khanna nainaba hokre haina report amana phongtorakli report asigi matungina thalaiba tamna paisilakliba asteroid asi 2032 fawbugi manungda thengairaba yana lei karigumba asteroid asi thalaiba ka thengainarabadi thalaiba ta chauna amangata thoganbaga loinana prithivi dasu Madugi achoba chaitheng kaya soidana phangani 2024 YR4 haina khangnariba asteroid asei tha leibakta tasindana bagidamak NASA gi scientist singna asteroid ki lambi thaidongnaba natraga nuclear khulai sijinnaraga thugainaba yai hairi Israel lanmina West Bank chalariba micham sing onaibagi chang hengalakli Israel na khudum chanduna lairiba West Bank ta Israel lanmina paktak naba Thihumbagi thabak chathaba hokhibaga loinana micham kayada chopa chaitheng pire haina mafam adugi mioi singna phongdorakre Israel lanmina West Bank ki awang thangba sarukta leiba tubasta changseduna thiba humbagi thabak chathakhibaga loinana mafam kayada bulldozer sijinaduna thuga yaikhai thabak singsu chathaki hari West Bank ta leiriba micham miyamgi yum sing fawbada Israel lanmigi helicopter singna nongmai kapsenduna landa chathaki hari chahi asida hanba oina Israel lanmina Apache helicopter sing sijinaduna West Bank ta leiba micham singi mathakta machine gun amadi afaba khulai sijinaduna otnaibagi thabak sing chathai haina tubas ki governor Ahmad al-Asana US social media platform ama oiriba Facebook ta phongdorakhi Israel lanmina Apache helicopter sijinaduna West Bank ta leiba tubas city khakta natana Akwaba amasung Tamun city da leiba micham miyam da sulanda chathaduna kihan khanganbagi thabak sing paktaknana chathaki hari Israel army na mafam adugi changfam sing thingjinbaga loinana curfew thamjinduna military gi checkpoint kaya hangdokbaga na micham miyam da ki tujung pokna halle hari Tubas ki governor Ahmad al-Asana miyam na tengbang gidamak ambulance amasung medical team sing city sing aduna changlakna bahot abada Israel lamina thingba pi khari Israel lamina Tamun Tubas al-Fara amasung Chayasida leiba yum kaya marum thiba humbagi thabak chathakhibaga loinana yum kaya bu military force onthoki haina so governor Asana makata na phongdoki Israel lamina lokhalak khongthang sing aduna maram oiraga mafam adugi school sing thongnon khibaga loinana thabak supam sing fawba mathau tawna khidre hari Palestine macha sing na Palestine bulenga chagadabani Xi Jinping China ki President Xi Jinping na Gaza ceasefire asi khudaktagi tungkoina chotnana ba wafam phongdokhibaga loinana malemda leiriba miyamna so Palestine da leiriba miyamgi right sing ngakchabada saugatgadabani haina phongdokre
China gi media na phongdorokpa warol amada UN Security Council gi permanent member ama oiriba laiba asina Palestine miyam na makoi gi right sing mapung fana phangna honabada matam pumbada saugali haiki Gaza da lairiba tangdu laita darba fibam asi malengi miyam na pungning changtuna makhata na pamdaba thokdok sing thoktana bataksin khibaga loinana Palestine da lairiba miyam na Palestine bungakcha na bagi right lei haina suphongdoki Palestine gi yaifana bathabak thawrang khuding makta China na matam chuppada saugatpaga loinana Palestine singbu matam pumbada ikai khumnaba utkadabani haiki Palestine tung koina warosin purangna bagidamak President Xi Jinping na two-state solution saugatpaga loinana khongthang asina Palestine matam sangna amasung singthaningai oina ingtapa purakpa ngamlagani haina suphongdoki pung 9 gi manungda mahairoi gari na thomlambada chenaba sing puthoktuna chairak piu KMWO Manipur apunbagi saktam kaiba yaroi amadi tungi mirol kalam si haibagi pandamda leiba luv asina haijoningbadi ngarang nungthil pung 3 taramdaida Fancier gi mahairoi anibu police ki gari na thomada mahairoi amana lekhidaba amadi amana tamthina sokiba thogdo aduda chenaba police sing amadi gari thawriba mioi sing pung 9 gi manungda miyam khangna service tagi terminate tawgodabani haina Kangleipak Minority Welfare Organization KMWO Manipur gi General Secretary na press ta thorakpa cherol amana haidi cherol asina makha Tana hai thodo aduda laikhidraba Sarina Singa mayumbu Koilas mathakta siduna lairaba mahairoi adubu women traffic police nupi aduna Thauri chingbagum chingkhiba adubu nungi wahan thok karino leibak miyamda sengdokadabani amaramda hariba police nupi ase athuba matamda mari lainaba higher authority gi miyeng changduna service tagi terminate tawgodabani amaramda mahak asi minungsi yaudaba atopa planet tagi lakpa sagi wakhal chenba mioi amara haiba lup asina thamoi sokna hangjari masagi service rule gi wamada chatkhiba utkhiba thawong aduna atenba matamda mahakpu service tagi terminate tawbiu haina higher authority gi pungning chingsilakli Cherol asina hai traffic police ki rule khangdana gari thoriba police singbu pung 9 gi manungda puthoktuna service tagi terminate tawbiu asumna Manipur police kharana sahada nga da chatkadabali chatkhiba thawong kaya Manipur gi micham prajada chatharagliba se khudakta lepkadabani lekhidraba nupi macha asibu thomlaga wahang pahong tawdana chatkhiba se apunba maheroi khunai bu singnaba amadi atamnana usit thawoidabani haina lawi miyam mungak senbina balairiba police khara asina miyam da onselaga miyoibada tawroidaba thawong kaya tawraklagadi leiba ase kangkhong chairaba mapi mapa leitraba iramdam ama oirakloi hainingai leite handak police kharana school amagi maheroi bus manakta mock bomb chair gas kapsin khiba thawong adusu leibak macha tadabani haina lawdaba ngamloi Loop asina mairoi singi amadi iramdamgi yaifana balawkhalakpa thabak thoram pumnamakta miyamna support tawbiu hairi nakal amaromda misi asigi matangda jeisina lawkhalakpa thabak thoramda loop asina saruk yagani haujik sokliba maheroi nupi macha segi su awabada loop asina saruk yari loinana laikhidraba maheroi nupi macha segi imung manungi awabada su loop asina saruk yabaga loinana angama mateng pangjagani tongan ba maheisang kayadagi nungaitaba phongdorakpa asibu su loop asina ikai khumnajai hairi second tara khudingi nupi ama naknaba mioi singna hatli report Malemda second tara khudingi nupi ama naknaba mioi singna hatpagi thodok thokli haina United Nations ki report amana phongdokre United Nations Office on Drug and Crime amasung UN Women report na hai kumja 2024 da nupi lising yangkhai naknaba natragana imung manungi mioi singna hatpagi thodok thokli malemgi oina nupi hatpagi thodok chada humfu romda haliba mioi adu nupi aduga naknana loinaba amasung imung manungi mioi singni Malemgi tongan ba laibak chamaga taraga tareta thokiba nupi hatpagi thodok singi matangda kupna thigalaba matungda UN gi report asi phonglakpani Jai khudingi malengi mafam ama natraga amada nupi hatpagi thodok lising kaya marum thokli nupi singi damakta di khwaidagi khudong thiningai oiba mafam haibasi masagi mayumna oibagum tawri haina study gi report na phongdokli hawjik phawbada nupi hatpagi thodok thoktaba malemgi leiba amata laite femicide haina khangnaba nupi hatpagi thodok khwaidagi yamna thokpa leibak Afrikani Mamang chahi khaktada Africa gi nupi lising kungani thoi hatpagi thodok thokki UN Human Policy Division gi Director Sarah Hendricks na haiki United Nations ki makhada leiba tongan ba agency singna akhanaba tharang kaya lokalabasu malemda nupi hatpagi thodok mapung phana thingba ngamdri nupi gi mayokta chathaba crime thokpagi changsu nongmagi hengalakli amaromda World Health Organization WHO na International D4D Elimination of Violence Against Women ga mari leinana thadorakhiba report amana hai malemgi oina nupi ahum khudingi manungda amamamdi sexual violence ki chaitheng phangli matam kayagi mamangdagi nupi oibisingna sexual violence ki chaitheng mayokna duna laklabasu hiramasigi matangda matik chaba tharang amata lokhatpa ngamdri mamang chahi khaktada malemgi oina masagi chahi taraga manga helaba nupi chada taraga mathoirom sexual violence mayokna ki nupi gi mayokta crime chatharam liba mioi ayamba nupi aduga yamna toina loinaba mioi ngaktani WHO gi Department of Sexual Reproductive Material Child and Adolescent Health and Aging gi line
Mary Sardinhana haiki nupi gi mak tu chathaba crime singi matang da report tawdaba case kaya marum lei malengi mafam pumnamakta awareness program pangthoktu na mipum khudima wakhal tahalabadi nupi gi mak tu chathaba crime gi case masing hena report tawrak pathing nagani haina mak na makha tana phongdokhi